Hello guys, ahan mamaktada Hoi Entertainment YouTube channel na mayam taram nokchari. Ngasi akhoi channel asida asengba wari ama puduna laksari. Wari asi kanagumba magi punsida asengba thokiba wari amani. Mahakna wari si thabirakpa matamda mahaki maming amadi leifam hapirakano haidana haibiri. Madugidamakta mayamna warobidana bahijari. Aduga marathana ahan ba oina channel asida lakpiba oiragadi akhoi channel asibu nuksibiduna like, share amadi subscribe tawba kawbigano. Adudi mayam wari si kamaina tawba habadu mayam puna taminarsi mayam puna khangminarsi. Wari si leiba matamda ai haiduna dum nijagi mayam puna dum taminasi. Ai athapa khungung amadagini akhoi gi imaja sendoi chai haibadi mahakna paisaji mingonda sandoga mingondagi sendoi chabani. Aduda laibak thiba thodok amana akhoi imaja yam kanna naba matam ama laki. Matam aduda akhoi imadi sendoi khomba chatpa ngamdraduna aingonda loina sinaraki. Wari si mu marak thatna haijage. Tasengna ai ngasi phawda kawba ngamlaroidaba adugumlaba thodok amani. Ai tasengna ngasi phawda ningsinglubada isada thuk labu phawi. Ado wari makha thajarage. Aija thabak ama chatpani. Ado ai thabak chatpanina aikhoi magi sendoi khomba chatpado ai ngamdi. Aduduna aina aikhoi mada hai. Ima ai thabak chatpana maram oiraga imana sendoi khomba chatlo haibado ai chatpa ngamaroi. Aduduna aidi pung mari da suti thai. Thabak tagi halaga ai imagi sendoi thobado chatlage haiduna aina imada haike. Adudagi di imana su fare adudi nangna chaning matamda chatlo haibadagi di aisu nungtigi thabak chatpa matamda chatlaga halaga aija numidangi pung manga muk tarakpa swaisida ai sendoi thoba chali. Adusu kaisu yam lapna thoba chatpa nati akhoi gi laikai da thoba chatpani. Ado yamna ngakningai oiba wa amana akhoi gi laikai je khungang oibana maram oiraga akhoi gi ichik chikpa light ka je kaya fangdaba mafam adugumba mafam amoy. Ado tasengna maki ai bhut kumba lai gumba haibadi fattaba thawai nungwai bhut plate singja ai je kaya ki gandeba khanju khanjaludi tawadabu ai bhut ki film yengbadi yamna pami. Ado nungdangda thengna ai bhut ki film ju adum yengalle haibadi chak to oba matung aina phabungda karaga ai gi headphone je panchalaga ai bhut ki film adum yengi. Adubu aingonda kiba haibasa amata leitaba haitare. Ado kamaina tawge habada aije numitchida yamna akiba haibadi aije mamangda kigandena ju haijakhre. Ado numitudadi aije kari tawrubano habado ai isana phawba khangjadi kigangidraba aina kirakadoini kome. Adum wari ji makhata na taminasi. Aije office tagi hale haibadi thabak tagi hale aduga iru mai thajaraga dress kai ka loina hongba loire haraga aija ima ai sendoi thoba chatlage haraga aigi cycle macha amale adudo sum walking chatpa oina cycle du da chatning bagi haitare cycle du thogdo oga aija sendoi khomba chatleba numidang wairamdani. Ado aina sum halakpa matam haitare simju haija hoge mayamda aina sum halakpa ja pung nipan makhai mapan adum tae haibadi akhoi mana paisa ja adugi madik thada ba haitare. Aduduna sendoi khomba chatpaja yumthong khudingi khomba chatpanina aije matam khara adum changba sendoi khomba je adum khara thengna hale. Adumai tawdana aije numiche cycle macha do thogdo oga sendoi khomba ja chatleba mathang khome khomaga lambi da halakba matam sida aingonda kariginu khangdeba butki film ju hana mayam am yengredana karai dagi laiba wakhal nu khangdeba ngayaktang duda aigi kok sida karino ma khalak pai tare khali du su kaimta na tab haidi aije butki film yam yengalida aduna butki film da ukriba sin mayam ama uri ne ba sin do cycle thawraga chatpagi sin mayam am ju uri ne adumaina chapmanana aije khalak pane ba hais hojik thengju thengjale haibidi thengbadi natri haidi mambado mi ju kanamta chatnaba nate dana adumai tawdana aije ngasai gi adum cycle je thawra lakpa sida film da mayam ugibduna maram oiraga aigi maning sida kanagumba amanaga tanaraba adudi ai kamai tawni gaini saitan khanjarakpa hawre adu tasengna kibra haibasu kiba natteko haidi sum chumna khalakpaduni adumaina khanna aiji lakpasa marathana kainongju haija hoge aina lakadoriba lambi je wakhong ngaktani ba hawri haidi akhoi mi amana hek chatpada kijaba fawba hainadaba tu chungba thuk lawba fawba adugumba mafamdani ba aina lalaga laktoise. Atopa mafamdi ai kaisu yamna khanjalubadi leite kirubadi leite adubu hojiki hairiba mafamdo wakhong parengje sigi wakhong parengje ne ba aina kitang kiba makti natraga so akhoi gi isada kainoma phawdo
ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯏꯁꯥꯅꯁꯨ ꯈꯟꯖꯩꯌꯦꯕ ꯃꯅꯤꯡꯗ ꯀꯅꯥꯅꯣꯝꯒ ꯇꯥꯟꯅꯔꯛꯑꯗꯤ ꯀꯥꯏꯅ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨ ꯁꯨꯡꯅꯠ ꯅꯠꯇꯕꯤꯗ ꯑꯩꯅ ꯋꯥꯈꯣꯡꯁꯤꯗ ꯆꯠꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯇꯥꯟꯅꯔꯛꯑꯒꯗꯤ ꯈꯔ ꯐꯔꯦꯕ ꯑꯗꯨ ꯁꯨꯡꯅꯠ ꯅꯠꯇꯕꯤꯗ ꯋꯥꯈꯣꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯇꯥꯟꯅꯔꯛꯑꯒꯗꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯋꯥꯈꯣꯡꯗꯨꯗꯤ ꯑꯩꯅꯁꯨ ꯈꯤꯇꯪ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯑꯗꯨꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯗꯣꯏꯅꯤꯀꯣ ꯒꯥꯏꯅ ꯑꯩꯁꯦ ꯑꯃꯨꯛ ꯈꯟꯖꯟꯖꯔꯤꯕꯣꯅꯤꯀꯣ ꯀꯤꯕꯗꯤ ꯁꯨꯡꯅꯠ ꯅꯠꯇꯕ ꯏꯁꯥ ꯏꯊꯟꯗ ꯋꯥꯈꯜꯁꯦ ꯄꯪꯈꯠꯇ ꯈꯟꯕꯗꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯁꯦ ꯁꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗ ꯁahum ꯑꯃꯅ ꯍꯨꯁ ꯂꯥꯎꯅ ꯐꯨꯖꯜꯂꯛꯄꯅꯦꯕ ꯑꯗꯨꯕꯨ ꯍꯧꯕꯗ ꯑꯩ ꯀꯩꯁꯨ ꯈꯜꯂꯨꯗꯦ ꯇꯧꯕꯇꯕꯨ ꯏꯁꯥꯗ ꯐꯨꯖꯜꯂꯛꯄꯒꯤ ꯍꯥꯏꯕꯗꯤ ꯐꯤꯜꯗꯨꯗꯤ ꯑꯩ ꯇꯧꯋꯦꯕ ꯑꯗꯨꯕꯨ ꯑꯩ ꯀꯩꯁꯨ ꯈꯟꯖꯜꯂꯨꯕ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯊꯪꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗ ꯍꯨꯃꯛꯄꯅꯦꯕ ꯅꯨꯡꯁꯤꯠꯁꯦ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯨ ꯅꯠꯇꯦ ꯁꯥꯔꯤ ꯇꯧ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯑꯁꯥꯕꯅ ꯐꯨꯔꯛꯄꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝꯗꯤ ꯐꯥꯎꯅꯤꯗꯅ ꯑꯗꯨꯒꯤ ꯅꯨꯡꯁꯤꯠ ꯑꯁꯥꯕꯅ ꯐꯨꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅꯅꯦꯕ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯁꯦ ꯑꯗꯨꯒ ꯑꯗꯨꯃꯁꯨ ꯂꯩꯔꯦ ꯑꯗꯨ ꯁꯨꯡꯅꯠ ꯅꯠꯇꯕꯤꯗ ꯑꯩꯅ ꯂꯝꯕꯤꯁꯤꯗ ꯁꯥꯏꯀꯜꯁꯦ ꯊꯧꯔ ꯂꯥꯛꯄꯁꯦ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯉꯦꯕ ꯋꯥꯀꯣꯛ ꯉꯥꯛꯇꯅꯦꯕ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯈꯤꯇꯪ ꯀꯣꯛꯅꯔꯛꯑꯦꯀꯣ ꯍꯥꯏꯗꯤ 2017ꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯀꯣꯛꯅꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯃꯇꯝꯗꯨꯗ ꯃꯣꯡꯁꯣꯡꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ ꯊꯥꯏꯅꯗꯤ ꯆꯍꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯅꯌꯥꯝ ꯌꯥꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯝꯕꯤꯁꯦ ꯃꯁꯥꯡꯁꯦ ꯂꯥꯛꯄꯁꯤꯗ ꯁꯥꯏꯀꯜꯁꯤꯁꯨ ꯀꯟꯅ ꯊꯧꯕ ꯅꯠꯇꯦꯀꯣ ꯇꯞꯅꯅꯤ ꯑꯗꯨꯝ ꯊꯧꯔꯤꯁꯦ ꯋꯥꯈꯜꯁꯦ ꯈꯜꯂ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯨꯏꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯨꯏꯁꯦ ꯄꯪꯈꯣꯡꯗ ꯈꯣꯡꯕ ꯑꯩꯅ ꯈꯜꯂꯦ ꯍꯨꯏꯁꯤꯡꯁꯦ ꯃꯃꯤꯠꯇꯒ ꯂꯥꯏꯒ ꯎꯔ ꯈꯣꯡꯉꯤꯖꯥꯠꯂ ꯀꯥꯏꯅ ꯈꯜꯂꯤꯅꯤꯀꯣ ꯑꯗꯣ ꯍꯨꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯨꯝꯕ ꯎꯕꯁꯦ ꯃꯣꯏꯗꯤ ꯀꯞꯀꯜꯂꯤ ꯈꯣꯡꯒꯜꯂꯤ ꯍꯥꯏꯗꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯈꯟꯖꯜꯂꯤꯕ ꯉꯥꯏꯍꯥꯛꯇꯪꯗ ꯋꯥꯈꯜꯁꯦ ꯏꯊꯟꯗꯁꯨ ꯆꯠꯂꯦ ꯃꯈꯜꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯨꯏꯁꯦ ꯀꯟꯅ ꯈꯣꯡꯉꯛꯄꯁꯤꯗ ꯑꯩꯁꯦ ꯍꯨꯏ ꯍꯦ ꯀꯥꯏꯅꯁꯨ ꯂꯥꯎꯋꯦꯕ ꯀꯅꯥ ꯋꯥꯈꯣꯡꯗꯩꯒ ꯃꯤꯒꯤ ꯌꯨꯝꯗꯩꯒ ꯀꯔꯝꯗꯩꯅꯣ ꯈꯪꯗꯦ ꯄꯪꯈꯣꯡꯗ ꯈꯣꯡꯖꯜꯂꯛꯑꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦꯕ ꯃꯇꯝꯗꯣ ꯍꯥꯏꯗꯤ ꯃꯦꯒꯤ ꯊꯥ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝꯗꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯅꯣꯡꯁꯦ ꯊꯤꯂꯤ ꯍꯦꯛ ꯈꯪꯆꯨ ꯆꯨꯕꯒꯨꯝꯕ ꯑꯗꯒꯤ ꯍꯦꯛ ꯈꯪꯃꯪ ꯃꯪꯉꯒ ꯍꯦꯛ ꯍꯟꯈꯤꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯝ ꯑꯗꯨꯝ ꯑꯣꯏꯒꯜꯂꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯅꯣꯡꯁꯦ ꯃꯪꯖꯜꯂꯛꯄꯅꯦꯕ ꯑꯩꯅ ꯁꯨꯝ ꯆꯠꯄꯁꯤꯗ ꯑꯍꯥꯟꯕꯗꯗꯤ ꯅꯣꯡ ꯃꯪꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏꯒꯤ ꯋꯥꯈꯜꯁꯦ ꯁꯨꯝ ꯈꯜꯂꯒ ꯆꯠꯄꯁꯤꯅ ꯁꯨꯝ ꯆꯠꯄꯁꯤꯅ ꯉꯁꯥꯏꯒꯤ ꯅꯣꯡꯁꯦ ꯈꯪꯍꯧꯗꯅ ꯃꯪꯖꯜꯂꯛꯄꯅꯦꯕ ꯈꯥꯛꯄꯅꯦ ꯂꯥꯎꯕꯅꯦ ꯇꯧꯕ ꯅꯨꯡꯁꯤꯠꯁꯤꯅ ꯎꯔꯨ ꯑꯗꯨꯝ ꯁꯤꯠꯄ ꯅꯣꯡꯗꯤ ꯆꯨꯕ ꯅꯠꯇꯦꯀꯣ ꯅꯣꯡꯗꯤ ꯁꯨꯡꯆꯨ ꯆꯨꯗꯦ ꯑꯗꯨꯗꯁꯨ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯤꯅꯤꯀꯣ ꯍꯩꯁ ꯅꯨꯡꯁꯤꯠꯀꯥꯏꯁꯦ ꯁꯤꯜꯂꯛꯏ ꯅꯣꯡꯒꯥꯏꯁꯦ ꯈꯪꯍꯧꯗꯅ ꯃꯪꯖꯜꯂꯛꯏ ꯑꯩꯅ ꯉꯁꯤ ꯁꯥꯏꯀꯜ ꯊꯧꯔ ꯆꯠꯂꯤꯁꯦ ꯁꯣꯏꯗꯅ ꯇꯥꯟꯅꯔꯛꯑꯅꯤ ꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯃꯥꯏꯅ ꯈꯟꯗꯅ ꯑꯩꯁꯦ ꯂꯥꯛꯑꯦ ꯄꯪꯈꯟꯗꯅꯤ ꯈꯜꯂꯤꯁꯦ ꯊꯣꯛꯄ꯭ꯔꯥ ꯀꯩꯝꯇ ꯊꯣꯛꯄ ꯅꯠꯇꯦ ꯚꯨꯠ ꯂꯩꯕ꯭ꯔꯥ ꯂꯩꯕ ꯅꯠꯇꯦ ꯑꯗꯣ ꯌꯥꯝꯅ ꯑꯀꯤꯕ ꯊꯧꯗꯣꯛꯅꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯅꯨꯃꯤꯠꯁꯦ ꯀꯥꯎꯕ ꯉꯝꯃꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯉꯁꯤ ꯍꯥꯏꯕ ꯉꯁꯤꯁꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯐꯅ ꯁꯥꯡꯅ ꯑꯩꯁꯦ ꯁꯥꯏꯀꯜ ꯊꯧꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯃꯅꯤꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯈꯣꯜꯗꯅꯤ ꯃꯥꯅꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯐꯠ ꯂꯥꯎ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯨꯏꯕ ꯌꯦꯡꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯇꯣꯟꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯍꯥꯏꯊꯔꯛꯄꯅꯦꯕ ꯍꯥꯏꯗꯤ ꯐꯤल्मꯒ ꯑꯗꯨꯝ ꯃꯥꯜꯂꯅꯤ ꯑꯩꯈꯣꯏꯒꯤ ꯇꯞꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯍꯥꯏꯇꯥꯔꯦ ꯎꯕꯗ ꯇꯞꯅ ꯋꯥꯁꯦ ꯍꯥꯏꯊꯔꯛꯑꯒ ꯁꯣꯔꯣꯛꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯣꯔꯣꯛꯁꯦ ꯊꯠꯂꯒ ꯊꯝꯃꯤ ꯋꯥꯁꯦ ꯑꯩꯅ ꯀꯩꯅꯣ ꯁꯤꯕꯨꯅ ꯈꯜꯂꯤ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯂꯥꯏꯒꯨꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ ꯑꯗꯨꯒꯤ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗꯨꯗ ꯃꯊꯟꯇ ꯍꯥꯏꯊꯔꯛꯄꯒꯨꯝꯕ ꯑꯣꯏꯔꯝꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯩꯁꯦ ꯃꯃꯥꯡꯂꯣꯝꯗ ꯆꯪꯁꯜꯂꯦꯕ ꯉꯁꯥꯏꯒꯤ ꯏꯃꯥꯟꯅꯕꯗꯨꯅ ꯀꯧꯔꯛꯈꯤꯕꯗꯣ ꯀꯗꯥꯏꯗꯒꯤ ꯀꯧꯔꯛꯏꯖꯥꯠꯅꯣꯅ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦꯀꯣ ꯏꯃꯥꯟꯅꯕꯅꯦꯅ ꯈꯜꯂꯒ ꯑꯗꯨꯝ ꯆꯪꯁꯜꯂꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯆꯪꯁꯟꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯁꯥꯏꯀꯜꯁꯦ ꯊꯝꯃꯦꯕ ꯉꯁꯥꯏꯒꯤ ꯋꯥ ꯑꯃ ꯍꯥꯏꯊꯔ ꯂꯩꯗꯅ ꯑꯗꯨꯒꯤ ꯃꯄꯥꯟꯗꯨ ꯁꯥꯏꯀꯜꯁꯦ ꯊꯝꯃꯒ ꯑꯩꯅ ꯀꯥꯜꯂꯒ ꯆꯠꯀꯦ ꯇꯧꯕꯅꯦꯕ ꯈꯣꯡꯁꯦ ꯈꯤꯇꯪ ꯍꯥꯏꯒꯠꯄꯗ ꯋꯥꯁꯦ ꯐꯠ ꯂꯥꯎ ꯍꯥꯏꯒꯠꯈꯤꯕꯅꯦꯕ ꯑꯗꯩꯗꯣ ꯑꯩꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯒ ꯕꯨꯗꯨꯛ ꯂꯥꯎ ꯇꯨꯁꯜꯂꯦꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣꯅ ꯑꯗꯩ ꯑꯩꯅ ꯈꯜꯂꯦꯕ ꯍꯩꯁ ꯏꯃꯥꯟꯅꯕꯗꯨ ꯀꯧꯔꯛꯏꯗꯣ ꯁꯥꯖꯜꯂ ꯀꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅ ꯍꯥꯏꯗꯤ ꯕꯨꯠꯀꯤ ꯐꯤꯂꯝꯁꯦ ꯃꯌꯥꯝ ꯌꯦꯡꯕꯅꯤꯅ ꯑꯗꯨ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯃꯌꯥꯝ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯕꯤꯕꯁꯨ ꯂꯩꯔꯤꯗꯅ ꯑꯗꯨꯃꯥꯏꯅ ꯂꯤꯕꯤꯕ ꯂꯩꯕꯅꯤꯅ ꯃꯌꯥꯝ ꯈꯪꯕꯅꯤꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯈꯨꯗꯛꯇꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯇꯣꯟ ꯀꯥꯟꯕꯤ ꯂꯥꯏꯅꯤ ꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯆꯨꯝꯗꯣꯏꯅꯤꯀꯣ ꯋꯥꯇꯣꯟ ꯀꯥꯟꯕꯤ ꯍꯥꯏꯕ꯭ꯔꯥ ꯋꯥꯇꯣꯟ ꯍꯥꯏꯒꯠꯄꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯇꯣꯟꯁꯤꯅ ꯍꯥꯏꯊꯔꯛꯑꯒ ꯃꯤꯁꯤꯅ ꯍꯦꯛ ꯀꯥꯜꯂꯨꯕ ꯃꯇꯝꯗ ꯋꯥꯇꯣꯟꯁꯤ ꯐꯠ ꯂꯥꯎ ꯍꯥꯏꯒꯠꯈꯤꯕ ꯑꯗꯨꯒ ꯃꯤꯗꯨ ꯈꯨꯗꯛꯇ ꯑꯗꯨꯝ ꯍꯥꯠꯄ
ꯑꯗꯨꯝꯕ ꯂꯥꯏꯗꯨꯅꯦꯅ ꯑꯩꯁꯦ ꯏꯁꯥ ꯏꯊꯟꯇ ꯈꯪꯖꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯍꯩꯁ ꯑꯩ ꯌꯨꯝꯗꯗꯤ ꯌꯧꯍꯧꯔꯒꯦꯅ ꯑꯩ ꯉꯁꯥꯏꯒꯤ ꯈꯥꯝꯃꯒ ꯂꯩꯔꯤꯕ ꯁꯥꯏꯀꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯦꯕ ꯑꯗꯨꯒ ꯁꯥꯏꯀꯜꯁꯦ ꯑꯩꯅ ꯀꯥꯈꯠꯂꯒ ꯊꯧꯒꯦꯅ ꯇꯧꯕꯁꯤꯗ ꯊꯧꯕꯁꯦ ꯉꯝꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯁꯤꯗ ꯌꯥꯟꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯈꯜꯂꯦꯕ ꯑꯣ ꯑꯩ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯀꯤꯒꯟꯗ꯭ꯔꯕ ꯑꯩꯁꯦ ꯀꯤꯔꯛꯑꯕꯅꯤꯀꯣ ꯍꯥꯏꯗꯤ ꯁꯨꯡꯀꯤ ꯀꯤꯕꯖꯥꯠ ꯅꯠꯇꯦ ꯕꯨꯠꯀꯤ ꯋꯥꯈꯜꯒꯥꯏꯁꯦ ꯁꯨꯡꯈꯟ ꯈꯟꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯕ ꯑꯩ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯂꯥꯛꯏꯕ ꯋꯥꯈꯜꯅ ꯑꯩ ꯀꯔꯤꯝ ꯈꯪꯗ꯭ꯔꯦꯕ ꯏꯁꯥꯁꯦ ꯒ꯭ꯌꯥꯟꯁꯦ ꯉꯥꯎꯔꯦꯕ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯁꯥꯏꯀꯜꯁꯦ ꯑꯣꯠꯅꯕ ꯍꯣꯠꯅꯕ ꯄꯦꯗꯜꯁꯦ ꯑꯗꯨꯕꯨ ꯑꯣꯠꯄꯁꯤꯗꯤ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯆꯦꯜꯂꯒꯁꯨ ꯁꯥꯏꯀꯜꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯆꯦꯟꯗꯕꯗꯣ ꯌꯥꯝ ꯂꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯜꯂꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯆꯦꯟꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯁꯥꯏꯀꯜꯁꯦ ꯇꯧꯔꯛꯑꯕꯅꯦꯕ ꯑꯗꯩ ꯑꯩꯁꯦ ꯃꯊꯥꯁꯦ ꯑꯔꯣꯏꯕꯅꯦꯕ ꯁꯥꯔꯤꯁꯦ ꯃꯇꯝꯗꯨꯗ ꯑꯗ ꯑꯩ ꯈꯜꯂꯦ ꯑꯩ ꯀꯩꯗꯧꯕ ꯌꯥꯒꯦꯅ ꯊꯧꯅꯥꯁꯦ ꯐꯨꯗꯣꯛꯑꯒꯦꯅ ꯑꯩꯁꯦ ꯍꯦꯛꯇ ꯑꯔꯣꯏꯕꯤ ꯊꯥꯔꯒ ꯍꯥꯏꯇꯥꯔꯦ ꯆꯤꯟꯁꯦ ꯊꯤꯕꯅꯦꯕ ꯑꯩꯒꯤ ꯆꯤꯟ ꯈꯨꯊꯤꯁꯦ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃꯗꯒꯤ ꯍꯦꯛꯇ ꯇꯥꯔꯝꯕ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥꯅꯣ ꯂꯝꯕꯤꯁꯤꯗ ꯆꯠꯂꯒ ꯃꯆꯤꯟ ꯊꯤꯔꯒ ꯆꯠꯂꯤꯁꯤꯕꯨꯅ ꯈꯜꯂꯝꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯇꯒ ꯈꯪꯕ ꯅꯠꯇꯦꯕ ꯉꯁꯥꯏꯒꯤ ꯑꯩꯁꯨ ꯍꯤꯡꯉ ꯂꯣꯏꯔꯦ ꯊꯧꯅꯥ ꯐꯨꯗꯣꯛꯑ ꯂꯣꯏꯔꯦꯅ ꯑꯩꯁꯨ ꯊꯤꯕꯅꯦꯕ ꯆꯤꯟꯁꯦ ꯑꯗꯣ ꯇꯥꯁꯨ ꯇꯥꯔꯝꯃꯣꯏ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯇꯥꯔꯝꯕ ꯇꯥꯔꯒꯗꯤ ꯃꯤꯅ ꯑꯉꯥꯎꯕꯅꯦꯅ ꯍꯥꯏꯅꯈꯤꯗꯣꯏꯅꯦꯅ ꯑꯩ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯈꯜꯂꯛꯄꯩ ꯋꯥꯅꯤꯀꯣ ꯍꯧꯖꯤꯛꯇꯁꯨ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯀꯅꯥꯝꯅ ꯇꯥꯔꯣꯏꯕ ꯃꯔꯝꯗꯤ ꯁꯣꯝꯗ ꯅꯣꯡ ꯀꯟꯅ ꯈꯥꯛꯏꯕ ꯅꯣꯡ ꯆꯨꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯣ ꯅꯣꯡꯗꯤ ꯃꯪꯉꯤ ꯅꯣꯡ ꯈꯥꯛꯏ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯝꯇꯅ ꯇꯥꯔꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯆꯤꯟꯁꯦ ꯊꯤꯔꯦ ꯊꯤꯕ ꯌꯥꯕ ꯆꯤꯟꯁꯦ ꯊꯤꯔꯦ ꯑꯩꯈꯣꯏꯒꯤ ꯖꯒꯠ ꯁꯪꯁꯥꯔꯗ ꯁꯤꯃ ꯆꯤꯟ ꯊꯤꯗꯦ ꯍꯥꯏꯕꯁꯦ ꯂꯩꯔꯝꯃꯔꯣꯏ ꯂꯣꯏꯅ ꯁꯨꯔꯦ ꯑꯩꯅ ꯆꯤꯟ ꯊꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯁꯦ ꯆꯤꯟ ꯊꯤꯃꯟꯗꯅ ꯏꯁꯥꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯑꯦꯕ ꯍꯨꯃꯥꯡꯒꯁꯦ ꯀꯥꯡꯉꯤꯅꯤꯀꯣ ꯏꯁꯥꯁꯦ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯑꯩꯁꯦ ꯅꯣꯛꯐꯦꯠ ꯇꯧꯔꯦꯕ ꯎꯄꯥꯏ ꯂꯩꯁꯜꯂꯛꯇꯕꯗꯣ ꯀꯤꯕꯗꯨꯅ ꯍꯦꯟꯖꯜꯂꯛꯄꯗꯣ ꯁꯥꯎꯔꯦ ꯊꯧꯅꯥ ꯈꯔꯕꯨꯗꯤ ꯍꯥꯞꯄꯦ ꯑꯃꯨꯛ ꯅꯣꯛꯄꯅꯦꯕ ꯑꯩꯁꯦ ꯍꯥ ꯂꯥꯎ ꯅꯣꯛꯈꯠꯄꯅꯦꯕ ꯑꯩꯁꯦ ꯃꯊꯣꯡ ꯃꯔꯝ ꯑꯃꯇ ꯈꯪꯗ꯭ꯔꯦꯕ ꯑꯃꯨꯛ ꯅꯣꯛꯏ ꯑꯃꯨꯛ ꯀꯞꯄꯤ ꯑꯃꯨꯛ ꯁꯥꯎꯏ ꯑꯩꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯆꯦꯜꯂꯤꯕ ꯁꯥꯏꯀꯜꯗꯨꯅ ꯉꯁꯥꯏꯒꯤ ꯀꯟꯅ ꯆꯦꯟꯕꯁꯨ ꯅꯠꯇꯦ ꯁꯥꯏꯀꯜꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯌꯥꯟꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯔ ꯂꯩꯈ꯭ꯔꯕꯅꯦꯕ ꯃꯅꯤꯡ ꯍꯥꯏꯕ ꯖꯥꯠꯁꯤꯃ ꯑꯩ ꯁꯨꯡꯌꯦꯡ ꯌꯦꯡꯊꯣꯛꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯅꯤꯡꯗ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗ ꯃꯌꯥꯒꯗꯣ ꯏꯍꯤ ꯍꯤꯒꯠꯂꯒ ꯃꯁꯛꯀꯥꯗꯣ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯝꯃꯒꯗꯤ ꯑꯩ ꯈꯨꯗꯛꯇ ꯑꯗꯨꯝ ꯋꯥꯟꯗꯔ ꯁꯤꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩꯁꯦ ꯃꯅꯤꯡꯁꯨ ꯁꯨꯡꯌꯦꯡ ꯌꯦꯡꯖꯗ꯭ꯔꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯀꯨꯞꯇꯨꯗꯁꯨ ꯑꯩꯅ ꯈꯜꯂꯦꯕ ꯑꯣ ꯑꯩ ꯍꯌꯦꯡꯈꯩ ꯁꯦꯟꯗꯣꯏ ꯊꯧꯕꯒ ꯑꯝꯇ ꯆꯠꯆꯔꯔꯣꯏ ꯑꯩꯈꯣꯏ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯁꯦꯟꯗꯣꯏ ꯊꯧꯕ ꯆꯠꯂꯤꯗꯨꯕꯨ ꯃꯉꯣꯟꯗꯗꯤ ꯇꯧꯗꯕ ꯖꯥꯠꯂꯥ ꯀꯥꯏꯅ ꯈꯜꯂꯦꯕ ꯑꯩꯁꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯑꯗꯨꯝ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯕꯨꯗꯤ ꯊꯧꯏꯀꯣ ꯁꯦꯟꯗꯣꯏ ꯊꯧꯕ ꯆꯠꯄꯁꯦ ꯑꯗꯣ ꯅꯨꯡꯗꯥꯡꯗꯁꯨ ꯆꯠꯄ ꯌꯥꯎꯔꯅꯤꯗꯅ ꯑꯩꯈꯣꯏ ꯃꯥꯗꯒꯗꯤ ꯊꯦꯡꯅꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯊꯦꯡꯅꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯀꯔꯤ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯕꯗꯤ ꯑꯩ ꯑꯝꯇ ꯈꯪꯕ ꯅꯠꯇꯦꯀꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯝꯇ ꯍꯥꯏꯅꯕ ꯅꯠꯇꯦ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛ ꯇꯧꯖꯔꯒ ꯂꯩꯖꯕꯅꯤ나 ꯑꯗꯨꯒꯨꯝꯕꯒ ꯑꯝꯇ ꯈꯪꯕ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯌꯨꯝꯗ ꯀꯔꯤ ꯇꯧꯔꯤ ꯀꯔꯥ ꯇꯧꯔꯤ ꯑꯃꯇ ꯈꯪꯕ ꯅꯠꯇꯦꯕ ꯑꯩꯁꯨ ꯆꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯆꯠꯂꯤ ꯌꯨꯝꯗ ꯍꯜꯂꯛꯐꯝ ꯊꯣꯛꯄ ꯍꯜꯂꯛꯏ ꯆꯥꯔꯒ ꯑꯩ ꯕꯨꯠꯀꯤ ꯐꯤꯂꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯨꯝꯃꯤꯗꯣ ꯑꯗꯨ ꯃꯉꯥꯏꯔꯦꯕ ꯑꯗꯣ ꯑꯩꯁꯦ ꯀꯞꯄꯦꯕ ꯑꯣꯛ ꯈꯣꯡꯉꯦ ꯀꯞꯄꯦꯕ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯉꯁꯤꯁꯤꯕꯨ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯂꯥꯏ ꯈꯨꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯁꯦ ꯑꯩ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯑꯩ ꯈꯣꯏꯔꯝꯃꯦꯕ ꯈꯣꯏꯔꯝꯃꯒ ꯂꯥꯎꯔꯒ ꯍꯥꯏꯔꯤꯅꯤꯀꯣ ꯑꯗꯨꯁꯨ ꯃꯅꯤꯡꯂꯣꯝꯗꯗꯤ ꯌꯦꯡꯕ ꯅꯠꯇꯦ ꯃꯃꯥꯡꯂꯣꯝꯁꯤꯗ ꯀꯟꯅ ꯂꯥꯎꯔꯒ ꯁꯥꯏꯀꯜꯗꯤ ꯆꯦꯜꯂꯤꯅꯤ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯆꯦꯟꯐꯝ ꯊꯣꯛꯄꯗꯣ ꯇꯧꯕꯇꯕꯨ ꯂꯝꯕꯤꯗꯨꯁꯨ ꯌꯥꯝ ꯁꯥꯡꯉꯦꯗꯅ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯒ ꯆꯠꯂꯤꯕ ꯁꯥꯏꯀꯜꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯆꯠꯇꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯆꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯆꯤꯡꯕꯩ ꯇꯥꯏꯞꯇ ꯆꯠꯂꯤꯕꯅꯤꯅ ꯃꯇꯝꯗꯣ ꯍꯦꯛꯇ ꯀꯨꯏꯅ ꯆꯪꯕꯩ ꯇꯥꯏꯞꯇ ꯇꯧꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯂꯥꯏꯅꯤꯡꯊꯧꯁꯦ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯅꯤꯡꯖꯔꯒ ꯑꯩꯅ ꯂꯥꯎꯔꯦꯕ ꯆꯤꯟ ꯊꯤꯔꯒꯅꯤ ꯑꯗꯨ ꯆꯨꯝꯅ ꯅꯠꯇꯦꯀꯣ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯣ ꯑꯩꯉꯣꯟꯗ ꯆꯦꯟꯀꯅꯣ ꯑꯩꯉꯣꯟꯗ ꯊꯥꯗꯣꯛꯑꯣ ꯅꯣꯏ ꯀꯅꯥ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯍꯥꯠꯇꯣꯛꯎꯔꯣ ꯍꯧꯖꯤꯛ ꯀꯥꯏꯅ ꯂꯣꯏꯔꯦ ꯑꯩꯅ ꯇꯧꯕꯗꯤ ꯑꯗꯨꯗ ꯑꯗꯣ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯣꯡ ꯃꯌꯥꯝ ꯑꯃ ꯁꯥꯡꯅ ꯂꯩꯗꯅ ꯋꯥ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯔꯒ ꯂꯩꯔꯤꯅꯤꯗꯅ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯊꯦꯛꯇꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯂꯥꯏꯁꯪ ꯃꯆꯥ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯀꯣꯟꯕ ꯂꯥꯏ ꯑꯃꯅꯦꯕ ꯑꯗꯨꯗ ꯂꯥꯠꯂꯒ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯄꯥꯗꯨꯗꯤ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯎꯔꯕ ꯌꯧꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗꯕ ꯑꯩꯅ ꯁꯤꯒꯤ ꯃꯄꯥꯁꯤꯗꯕꯨ ꯌꯧꯔꯕꯗꯤꯅ ꯑꯩꯅ ꯑꯣꯠꯄ ꯁꯥꯏꯀꯜꯁꯦ ꯁꯨꯡꯌꯧ ꯌꯧꯗꯕ ꯉꯁꯥꯏ ꯃꯐꯝꯁꯦ ꯑꯗꯨꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯏꯃꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯩꯉꯣꯟꯗ ꯅꯪ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯩꯅ ꯅꯪ ꯈꯥꯝꯃꯤꯁꯦ ꯅꯪ ꯂꯦꯞꯄ ꯉꯝꯗ꯭ꯔꯥꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯁꯨ
ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥꯟꯅꯕꯒꯤ ꯃꯈꯣꯜꯗꯨꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯩꯈꯣꯏ ꯇꯨꯀꯠꯆꯕ ꯑꯗꯨꯝꯕꯒꯤ ꯋꯥꯉꯥꯡꯗꯅꯤ ꯉꯥꯡꯉꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯃꯈꯣꯟꯗꯤ ꯅꯨꯄꯥꯒꯤ ꯃꯈꯣꯟꯅꯤ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯈꯨꯝꯃꯦꯕ ꯑꯗꯨꯗ ꯅꯣꯏ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯅꯪ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯁꯥꯏꯀꯜꯁꯤꯗꯤ ꯌꯥꯟꯅꯕꯒꯤ ꯅꯪ ꯀꯅꯥꯝ ꯂꯩꯖꯗ꯭ꯔꯕ ꯀꯥꯏꯅ ꯑꯩꯅ ꯑꯃꯨꯛ ꯂꯥꯎꯔꯤꯅꯤꯀꯣ ꯍꯥꯏꯁꯦ ꯋꯥꯔꯤ ꯂꯤꯕꯗꯕꯨ ꯇꯞꯅ ꯂꯤꯔꯕꯩ ꯋꯥꯅꯤ ꯃꯇꯝꯗꯨꯗꯗꯤ ꯀꯅꯥꯒꯤ ꯈꯅꯥꯎꯒꯁꯦ ꯁꯒꯥꯏꯔꯒꯅꯦꯕ ꯂꯥꯎꯔꯤꯁꯦ ꯑꯗꯣ ꯍꯟꯖꯟ ꯍꯟꯖꯟꯅ ꯑꯩꯅ ꯂꯥꯎꯕꯗꯣ ꯁꯥꯏꯀꯜꯁꯦ ꯄꯥꯏꯔꯒ ꯌꯥꯜꯂꯝꯕꯁꯦ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄꯅꯦꯕ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄꯗꯒꯤꯗꯤ ꯑꯩꯁꯦ ꯋꯣꯡ ꯄꯥꯏꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯜꯕꯔꯠ ꯃꯆꯥ ꯑꯃ ꯂꯩꯕ ꯏꯁꯤꯡꯁꯨ ꯇꯥꯛꯂꯤ ꯇꯥꯛꯂꯤ ꯂꯩꯕ ꯑꯗꯨꯗꯩꯗꯨꯗ ꯑꯩꯁꯦ ꯌꯨꯡꯖꯟꯕꯅꯦꯕ ꯑꯗꯨꯗꯁꯨ ꯆꯤꯟꯁꯦ ꯊꯤꯔꯦ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯀꯔꯤ ꯆꯥꯒꯦ ꯏꯂꯩꯅꯣ ꯊꯥꯗꯣꯛꯑꯗꯤ ꯆꯨꯝꯅ ꯊꯥꯗꯣꯔꯛꯄ ꯌꯥꯗ꯭ꯔꯥ ꯀꯥꯏꯅꯀꯣ ꯄꯨꯔꯥ ꯂꯤꯂꯥ ꯑꯃꯅꯦꯕ ꯇꯧꯔꯤꯗꯣ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯗ ꯅꯣꯛꯅꯤꯡꯉꯝꯕ ꯌꯥꯏ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕꯗꯨꯗꯤ ꯃꯌꯥꯝꯗꯁꯨ ꯊꯦꯡꯅꯔꯗꯤ ꯁꯣꯏꯗꯅ ꯐꯥꯎꯅꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯥꯝ ꯀꯤꯒꯟꯈꯤꯗ꯭ꯔꯕ ꯑꯩꯁꯦ ꯀꯞꯄꯒ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕ ꯃꯁꯤꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯕꯗꯤ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯈꯔ ꯊꯥꯖꯒꯟꯗꯦꯕ ꯀꯩꯒꯤ ꯊꯥꯖꯗ꯭ꯔꯤꯅꯣ ꯍꯥꯏꯕꯗ ꯃꯣꯏ ꯈꯤꯇꯪ ꯃꯣꯗꯔꯟ ꯑꯦꯖꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯁꯦ ꯈꯤꯇꯪ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯕꯨꯠꯀꯤ ꯐꯤल्म ꯌꯦꯡꯕ ꯈꯣꯠꯄ ꯑꯃ ꯑꯗꯨꯅ ꯑꯃꯅꯤꯗꯅ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃꯒ ꯂꯩ ꯀꯥꯏꯅꯒ ꯂꯤꯔꯛꯄꯁꯦ ꯊꯥꯖꯗꯕꯁꯨ ꯌꯥꯎꯋꯦꯕ ꯇꯧꯕꯇꯕꯨ ꯊꯦꯡꯅꯔꯤꯕ ꯏꯁꯥꯗꯗꯤ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯑꯗꯣ ꯑꯁꯤꯒꯨꯝꯂꯕ ꯑꯁꯦꯡꯕ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯑꯣꯏꯕ ꯌꯥꯏ ꯂꯦꯞ ꯁ꯭ꯇꯣꯔꯤ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯦ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯇꯨꯡ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯅꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯊꯪꯒꯤꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯐ꯭ꯔꯦꯟड्ꯁ